ngasi phong kiba se phong singdagi khena i paw sing lkhachara kana mayam la share tawjagi ahan boina Manipur top channel dagi maru ba paw ma share tawjagi school karam da oja nipan suspend toukhre college oja singi tare suba pegi order march paw ba thoklagani rajen mangjol na paw amata pidana khudaki oina sakhiba yengsin khongsat amada school karam da lamdeng high school gi oja nipan thabak tagi suspend toukhre suspend toukraba oja nipan adugi manungda tarukna oja nupini aduga anina oja nupani makhoidesu natana lamlong higher secondary school gi oja kharasu suspend tawgadori amaromda UGC gi taresuba pay scale PUO haida demand tawraduna thabak lepagi khongjang changshilibu oja sing khudakta mathauda hanjin binaba education minister sorokhaibam rajen appeal tokre college oja singi taresuba pay gi order march tha fawb gi manungda thoknaba thorang tawri hainasu phongdokre secretariat south Broke the Labour Education Minister gi office ki conference hall pangthokpa paw gi mifam amada minister hai Manipur Legislative Assembly gi mifam leibana maram oiraga lamdam asigi school college sing satharamba inspection matam kra lab loraba matungda ngasidagi amuk chatpani ngasi lamsang AC gi manung sanba lamdeng high school Praja High School KC High School khundrakpam amadi lamlong higher secondary school da yengsin khongsat pangthokhi khongsat adugi matungda oja tara leiba lamdeng high school mahiroi amata leiramdabaga loinana oja ani dagi hen school karam kide school karambo oja ani adusu tumduna leiramba thingnaki phiba maduda mak masana school gi attendance register puraga lakhi loinana school karamdaba oja nipan adu thabak tagi suspend tawkibaga loinana makha taba yathang ama thoktriba phoba oja nipan adu mari leinaba authority gi ayaba yaudana station thadoktana ba khangan khri hairi Minister Makhatana Hai Lamlong Higher Secondary School gi oja nipan su school karam daba thinaki makhoi nipan adugi MZL thigatlaba matungda makhoi nipan su thabak tagi suspend tawrogani haiki mana hai tha tara hena lairik tamudraba mahiloisang sing asi nauna hangdorakpa asida oja singna mahiroising gidamak yenglaga class sang 9 lobiyo haiki mana hai COVID-19 laisat laibana maram oiraga matam sangna lockdown lairuba amadi lamdam sigi miyamgi thabak thoram singda apan bathoktuna lakhi masiga loinana college oja singi oina tare suba PAP ba matamda atai employee singa manadaba khara lai tare suba PSCP nabagi damak lainga na cabinet to worep lokhiba laikre madugi matung tarakpada employee singi pay structure na singba hotok pagi tangai fadaba laidi loinana UGC ga regulation gi makhada thabak lokhataba yadaba lai hansu pawshin makhatana phungdokhi Attopa Oja assembly gi privilege committee da thadakhre tangkhullon numit khudingi fongba aja pawsi gi reporter temporary Grace Zazauna social media drama from the assembly hana thagalakhiba post ado house ke amasu members singi privilege so I hana ministry and biren speaker gi puning singshilakpa matungina maki wafam adu akhanaba Manipur Legislative Assembly gi privilege committee da thadakhre Manipur Legislative Assembly gi public relation officer na thokpa chirol amagi matungina committee gi report laktringa imanungda mangonda piba press gallery card adu February kunganitoi inglisingani kungamatoi da khudakta sanahankide makpe assembly gi jagada sanghankide wapamasi numit adumakta da azagi editor da su khankhre The Frontier Manipur.com na upload tauba article amagi matang da house ke leader na hairakpa matungina news portal adugi editor da clarification gi notice ama thaki February kunda Grace Zazauna web portal asida The Frontier Manipur offers explanation on breach of privilege and contempt of house notice haiba headline amaga loinena link ama post tokhi post asida mahakna iki drama from the assembly haina serial aduda palli serial aduna makhatari maki thaudo asina Manipur Legislative Assembly rules of procedure of conduct of business ki matungina mathau tawribe assembly secretariat ki ikai khumraba mahale mahakna tauge haiba ama yauna official procedure bu lana uhonana bu khona basina house ki ikai khumraba sole haina lauduna wapamasi Manipur Legislative Assembly ki committee of privilege and ethics refer to kipani haina su phonari Makhasa tharak poina to pamaru oi pau khra tendak na mayam da share tawjaramge state manga dagi lakpa passenger sing test tawragani
Maharashtra, Kerala, Chhattisgarh, Madhya Pradesh, amadi Gujarat haukiba sayol khara asida COVID-19 positive oibagi sang angak paphangna hengalakliba amadi tungan anabu strain kayamarum thengnaragliba sigi yenglaga hairiba state manga asidagi Imphal airport lakpa passenger khudima khudakta test touragani haina Manipur ki health services na khangalakli Health Services ki Director Dr. K. Rajono Kuyek Pidunu Thadorakpa Sirol asigi matungina state asida laisit asi amu hana Pak taknana sandorakadabadagi ngakthongnaba section thorang asi lakhotpani airport ta test tawbagi thaba asi hayengdagi aduma hauragani hairi panba yabadi laiba asida COVID-19 sandokpa horakiba matamdagi airport ta lakhiba passenger khudima tangai fadana COVID ki testing satharamani adubo laiset asi khara makai laksinba ngambagi fibamda lairubadagi airport ta passenger sing test tawbagi thaba asi leptuna lairurabani haiba pawmsu phonakhi Attopa Oja mi punbagi anauba SOP toukhre Manipur COVID-19 gi laisana mi simina thoan batana tana hiram kaya marumda khudong saraba mayuknaramba sing khara makai safarak labusu ka hena komthokpa yadabana maram oiraduna miyam tinfamda sanagadaba anauba kanglon ama toukhre Manipur ki Home Department thokiba miyam punbada sana hangadaba anauba kanglon asina hai State Disaster Management Authority gi State Executive Committee gi chairperson su oiriba Manipur gi Chief Secretary Rajesh Kumar thokiba order asigi matungina state asida Disaster Management Act 2005 ki section 20 of 2 of A gi makada imung manungi lining laison ga mari lenaba thawdo wathok sing thokpada miyoy yankhai digi hena tinba yaroi loinana miyam tinba sana khonaba lining laison amadi harau khumai thoram singda miyoi samadagi hena punba yaroi haidi hairiba kanglon asi handak state asida covid ke laiset asi khara makhai lakshilakpaga iroinana miyamda lai thokpagi mami tarakliba asidagi tangai fadana section thorang oina lokhalakpani maramasina kanglon chingasing mapung phana satna hananaba state asigi district khudimaki deputy collector DC sing amadi Manipur Police ki Superintendent of Police ASP sing kupna yengsinggadabani hainasu lenga ki order asina makhatana su hairi Attopa Oja sengdoksaba tha asigi tang tere ki numidang na thokiba thawdo adugi matangda maimom lemba ehakna lebak miyamda wafam khara thamjari madudi thawdo adugi matungda ehakna Seram Nikenga phone wari sanaki amadi hek nonganbada Seram Niken ayhaki yumda lakhibaga loinana mahaka punna irilbung police station salaga police report ama tawki loinana hawkiba thawdo adugi matangda TKTL thongju kendra tengmang lupki mute singa punna press conference ama pangtoki press conference aduda ayhakna phongdokiba wafam sing aduna thongju kendra gi MLA su oiriba ikai khumnazaraba minister thongam Biswarjit Singabu myamda lan ohonkhre tasingmadi madu ayhakna wakhal thienba khantaba walhobadagini nomit aduda ikai khumnazariba yamba minister Biswarjit samna aibu unaba lakhibani matam aduda ayhakti imanaba sing amasum aiga pokminariba yambagi mamanaba singa yumda saksanabani maduda alcohol khara sizinarubagi mayaina Minister na mahaki escort singa loinana yumda lakpa aduda singnaba amaga loinana aigi license gan putoklure namitugi thawdo adu thokraba matungda yamba minister Biswarjita aibu manau amani haina ngakpiramani February 3 thokriba thawdo aduda ayhakna minister da nongmai em tawkiba amadi ayhakna press conference ta ikai khumnajariba minister gi ijat sokpo yaba wafam sing phungdokiba adugidama ayhakna soikhre lan khre haina media gi thongda leibak miyamda singdoksari sengdoksariba maimom lemba pausu lusilakpo oina amasu marak thatpo oina mapalamgi ba paungtang hapsaramgi Manipur gi wangbada thokpa pawmana Pakistan MP na sahi taraga mari gi nupi masal hongkhre police na case ma lakhotuna thisin bhaukhre Jamiyat Ulema e Islam JUIF ki lusingba amasu Balochistan dagi Member of National Assembly MNA ama oiriba Maulana Salahuddin Ayyubi na shupnagi sei taraga mari khakta ngairibi nupi masa ama luhongkhibagi matangda Pakistan police na case ama lakhotuna thijin bahukre maphamdugi media Pak Ojabarna Citral nupi singi yaifanabagi thabak tawba NGO amadagi wakat ama phangmadagi police na thawdo odu thijin bahukre hari nupi masa adu Government Girls High School gi mahiro amane ma ki pokpa numit adu October 19 English ngani ga taruk hain record tawrame maduna utpadi mak luhongmagi sei adu sutri habani aduga National Assembly gi member adu di masagi sei yang khai gi mathaktani
NGO adudagi wakat ama fangwadagi numit khrani mamangna police na nupi masa adugi yumda satki adubo nupi masa adu luhongbagi wafam adu mapana yakiti amasum madugi matangda affidavit ama fawbo pirakhi haina Central Police Station gi SO Inspector Sajad Ahmed haiki nupi masa aduna magi sahigi saruk mari helaba Pakistan MP adugo luhongbadu sei tarakatruk makhagi nupi masa sing luhongba yadaba labaki lu adugi mayoktani karigumba mama mapa singna yaduna luhongna batarabadi makoibusu sairak pinaba lu aduna recommend tawri MP aduna nupi masa aduga supnagi nika khakta maksoli asingba luhongbagi thoramdi pangthoktri haina Park Observer na haiki heba paungsu phonaki loisilakpoina maroiba paung katanga mayam da share tawjaramge Trinamool gi MP Abhishek na thangalakpa defamation case ka mari lenena Home Minister Amit Shah Summon tokhre West Bengal gi Chief Minister Mamata Banerjee gi mari mata thokpa Trinamool Congress ki MP Abhishek Banerjee na thangalakpa defamation case ka mari lenena Bengal gi designated MP MLA ki court na Union Home Minister Amit Shah hayang Apex Court asida Summon tokhre han agency gi pauna phungdorakli Bidhanagar da lebe Apex Court asigi Special Judge na takibu Summon tawbagi rai matung ina hayang ayuk pung tarada Union Minister masamuk natragana maki mahut sinba ukil ama defamation case asigi matang hearing sa thabada saruk yanaba court asida lakadabani Amit Shah gi matakta Indian Penal Code IPC gi section 500 gi makhada charge tawduna police na lakhatkiba defamation case ki hearing sa thaba yanaba Summon tawbani haina agency gi pawaduna fale haukiba English ngani gi taraga nipan gi August taraga mathoida Kolkata gi Mayor Road ta pangthokpa BJP na sinba rally da saruk yaduna wa ngangbada Amit Shah na Mamata Banerjee gi mabung matai gi masa Abhishek pu ijat suwanba mawongdo hunduna wa ngangkibagi mayokta MP Abhishek ki ukil Sanjoy Basuna Amit Shah gi matakta defamation case asi thangalakibani haina ukil asigi statement paladuna agency ki pauna hairi saida asida Union Home Minister Amit Shah masamang natragana maki mahut sinba ukilbu defamation case ka mari lenena Bengal gi designated court na Summon tokhre habigi pau tabada Trinamool Congress ki Secretary General Partha Chatterjee na tarano okre hari Secretary General asina ngasi media ra thadorokpa chirol amada lakliba Bengal gi State Assembly mikhalda Trinamool Congress ki sarkar amukhana halaknaba pandamda party gi makedigi Bangala Niger Mayeke Saye Bengal na lamdam asida poksaba masanupi amuk halakpa pami haina mingthonba slogan ama Chief Minister Mamata Banerjee na ngarang launch tawkhre haina phungdorakli haina su pawsina makhatana phungdorakli and thank you